ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯃꯨꯛꯄ ꯁꯥꯔꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯣ ꯂꯣꯏꯒꯗꯅꯤ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯏ ꯁꯅꯥꯍꯜ ꯑꯃꯗꯤ ꯏꯕꯣꯍꯜꯅ ꯄꯔꯥ ꯑꯃ ꯃꯨꯅꯥꯜꯗ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯃꯨꯅꯥꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯐꯥꯝ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯃꯐꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯏꯕꯣꯍꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯁꯅꯥꯍꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯟꯒꯤ ꯐꯥꯝ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯕ ꯃꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯦ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯤ ꯅꯦꯛꯇꯨꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯖ ꯐꯖꯕ ꯌꯨꯝ ꯑꯃꯗꯤ ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤꯔꯣꯜꯁꯨ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯜ ꯃꯊꯨꯝ ꯂꯩꯔꯕꯁꯨ ꯃꯁꯥꯗ ꯑꯄꯦꯟꯕ ꯄꯣꯛꯇꯕꯅ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡ ꯍꯥꯞꯇꯨꯅ ꯍꯦꯟꯅ ꯄꯩꯁా ꯇꯥꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯟꯒꯤ ꯐꯥꯝ ꯑꯁꯤꯁꯨ ꯑꯍꯦꯟꯕ ꯁꯟ ꯈꯔ ꯍꯥꯞꯆꯅꯤꯡꯉꯤ꯫ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯕ ꯄꯥꯝꯃꯤ꯫ ꯑꯩꯁꯨꯅꯦ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯡꯕ ꯁꯦꯠꯄ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯗꯣ ꯏꯕꯥꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯁꯥꯁꯦ ꯍꯥꯏꯅꯈꯤꯕ ꯀꯣꯅꯨꯡꯗꯣ ꯑꯗꯨꯅ ꯀꯝꯗꯧꯁꯦꯕ? ꯁꯥꯗꯣꯛꯇꯨ ꯉꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯕꯨ ꯂꯩꯈꯤꯗ꯭ꯔꯣ? ꯑꯩꯗꯤ ꯊꯥꯖꯗꯦꯗ꯫ ꯑꯆꯥꯎꯔꯝ ꯄꯥꯝꯕ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯃꯨꯅꯥꯜ ꯀꯧꯕ ꯂꯧꯃꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯨꯅꯥꯜ ꯌꯥꯝ ꯂꯥꯏꯔꯕ ꯂꯧꯃꯤꯅꯤ꯫ ꯃꯍꯥꯛꯀꯤꯗꯤ ꯁꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ꯫ ꯑꯗꯨꯒ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃꯈꯛꯀ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯨꯅꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯨꯞ ꯃꯨꯅꯥꯜ, ꯑꯩꯈꯣꯏꯒ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯟ ꯌꯣꯟꯒꯅꯤ ꯍꯥꯏ꯫ ꯃꯗꯨ ꯅꯪ ꯂꯩꯔꯒꯦꯔꯣ? ꯅꯪꯗꯤ ꯁꯟ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯃꯗꯨ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤꯅꯦ꯫ ꯑꯩ ꯂꯩꯗꯤ ꯌꯥꯝ ꯂꯩꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯃꯗꯨ ꯂꯩꯅꯕ꯫ ꯅꯪꯅꯕꯨ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯄꯩꯁꯥꯗꯣ ꯑꯩ ꯀꯅꯥꯗꯒꯤꯅꯣ ꯄꯨꯔꯕꯁꯨ ꯄꯨꯒꯦ꯫ ꯍꯌꯦꯡ ꯅꯪꯅ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯁꯤꯡꯉꯨ ꯀꯩꯅꯣ꯫ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯨ꯫ ꯑꯗꯣ ꯅꯪꯒꯤ ꯄꯩꯁꯥꯗꯨꯅ ꯁꯟ ꯑꯃꯃꯨꯛ ꯂꯩꯔꯦ ꯈꯜꯂꯁꯤꯅꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯁꯟ ꯑꯅꯤꯁꯦ ꯍꯣꯠꯅꯒꯅꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯁꯖꯤꯛꯁꯨ ꯍꯧꯗ꯭ꯔꯕꯅꯤꯅ ꯄꯩꯁా ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯁꯖꯤꯛ ꯑꯁꯤ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯂꯩꯅꯕ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯣꯏꯗ꯫ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄ ꯈꯨꯗꯤꯡꯒꯤ ꯅꯪꯉꯣꯟꯗꯒꯤ ꯁꯨꯝ ꯑꯩꯅ ꯂꯧꯔꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯑꯗꯨꯒ ꯁꯟꯗꯨꯁꯨ ꯀꯨꯏꯔꯛꯂꯕꯗꯤ ꯃꯌꯥꯡ ꯀꯪꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯁꯟ ꯑꯃꯁꯦ ꯑꯁꯤꯅ ꯑꯗꯨم ꯄꯦꯟꯊꯣꯛꯂꯒꯦꯗ꯫ ꯃꯨꯅꯥꯜ ꯊꯕꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯗꯣ ꯃꯊꯟꯇ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯂꯧꯔꯝꯗꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯍꯩꯇꯕ ꯂꯩꯔꯤꯕ ꯈꯔ ꯑꯗꯨꯅ ꯄꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜꯗꯤ ꯑꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯅꯥꯜꯕꯨ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯨꯅꯥꯜꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯥꯜꯂꯤ꯫ ꯃꯁꯥꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯅꯦ꯫ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ꯫ ꯃꯥꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯗꯧꯅ ꯌꯨꯝ ꯐꯖꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯑꯆꯧꯕ ꯐꯥꯝꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯈꯟꯕꯗ ꯃꯥꯒꯤ ꯁꯟ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯃꯌꯥꯝ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯔꯕ ꯃꯥꯜꯂꯤꯗ꯫ ꯍꯣꯏ ꯃꯔꯨꯞ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯔꯝ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯃꯥꯒꯤ ꯁꯟꯗꯣ ꯑꯩꯈꯣই ꯑꯅꯤ ꯆꯠꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯨꯁꯤꯔꯣ? ꯍꯣꯏ ꯌꯥꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫
ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯁꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜ ꯃꯨꯅꯥꯜꯒꯤ ꯃꯌꯨꯝꯗ ꯁꯟ ꯂꯩꯕ ꯆꯠꯂꯝꯃꯤ. ꯃꯨꯅꯥꯜ, ꯅꯪꯒꯤ ꯁꯟꯁꯦ ꯌꯣꯟꯒꯗꯕ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯂꯩꯒꯦꯅꯦ. ꯑꯩꯗꯤ ꯁꯟ 2 ꯁꯨꯕꯁꯨ ꯅꯠꯇꯦ. ꯃꯁꯤꯅ ꯑꯩꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯦ. ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩ ꯌꯣꯜꯂꯣꯏꯗ. ꯍꯣꯏ, ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯣ. ꯑꯩꯈꯣꯏꯅꯅꯦ ꯅꯪꯉꯣꯟꯗ ꯁꯟ 2 ꯂꯩꯕ ꯌꯥꯕꯒꯤ ꯃꯃꯜ ꯄꯤꯒꯦ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ. ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣ? ꯑꯩꯒꯤ ꯁꯟ ꯑꯁꯤꯗꯤ ꯃꯁꯥꯁꯨ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯁꯟ ꯑꯗꯨ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯑꯗꯨꯒ ꯁꯟ 2 ꯂꯩꯔꯕꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯐꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ. ꯃꯗꯨ ꯑꯩꯅ ꯍꯣꯠꯅꯕꯁꯨ ꯉꯝꯃꯣꯏ. ꯑꯗꯨꯅ ꯑꯩ ꯁꯟ ꯑꯁꯤ ꯌꯣꯜꯂꯣꯏꯗ. ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯨꯔꯣ. ꯃꯨꯅꯥꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯃꯈꯣꯏ 2 ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯥꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ. ꯑꯩꯈꯣꯏꯁꯦ ꯇꯧꯒꯦꯇ ꯉꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯗ ꯃꯨꯛꯄ ꯁꯥꯔꯤ. ꯃꯥꯒꯤ ꯃꯄꯨꯟꯁꯤꯗꯣ ꯂꯣꯏꯒꯗꯅꯤ. ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯇꯥꯏ. ꯁꯅꯥꯍꯜ ꯑꯃꯗꯤ ꯏꯕꯣꯍꯜꯅ ꯄꯔꯥ ꯑꯃ ꯃꯨꯅꯥꯜꯗ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯃꯨꯅꯥꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯐꯥꯔꯝ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯃꯐꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯨꯅꯥꯜ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ. ꯃꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯐꯥꯔꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯗꯒꯤ. ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ? ꯑꯩꯒꯤ ꯆꯥꯅꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯃꯥꯡ ꯇꯥꯛꯑꯕꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ. ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯆꯥꯅꯕ ꯊꯛꯅꯕ ꯄꯨꯝꯅꯃꯛꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯗꯨꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯑꯔꯣꯏꯕ ꯎꯄꯥꯏ ꯍꯥꯏꯔꯒꯗꯤ ꯁꯟ ꯑꯁꯦ ꯌꯣꯟꯕ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯋꯥꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯈꯔꯁꯤꯒ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯌꯦꯡꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯨꯅꯥꯜꯅ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯁꯦꯜ ꯑꯃꯗꯤ ꯁꯟ ꯑꯗꯨ ꯄꯨꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯇ ꯆꯠꯈ꯭ꯔꯦ. ꯃꯗꯨ ꯄꯨꯡꯕ ꯁꯅꯥꯍꯜ ꯑꯃꯗꯤ ꯏꯕꯣꯍꯜꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯑꯩꯅ ꯖꯪꯒꯜ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯒꯤ ꯌꯥꯎꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯃꯤꯐꯠꯇ ꯊꯦꯡꯅꯔꯕꯗꯤ ꯃꯤꯐꯠꯇ ꯑꯁꯤꯅ ꯁꯣꯏꯗꯅ ꯂꯧꯈꯤꯅꯤ. ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯁꯟ ꯑꯁꯤꯒꯤ ꯈꯧꯔꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯌꯥꯟꯁꯤꯜꯂꯒꯦ. ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯦꯡꯅꯕ ꯂꯥꯛꯂꯕꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯦꯡꯅꯔꯗꯕꯅꯤ. ꯃꯨꯅꯥꯜꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯃ ꯌꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯟ ꯑꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯛꯅꯕ ꯏꯁꯤꯡ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯁꯟ ꯑꯗꯨꯗꯒꯤ ꯃꯨꯅꯥꯜꯅ ꯍꯥꯞꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯥꯅ ꯁꯟ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯁꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯁꯟ ꯑꯗꯨꯕꯨ ꯂꯩꯔꯒꯦ ꯈꯜꯂꯝꯃꯤ. ꯃꯔꯨꯞ, ꯁꯟ ꯑꯁꯤ ꯃꯔꯨꯞꯀꯤ ꯁꯟ ꯑꯣꯏꯔꯕ꯭ꯔꯣ? ꯃꯥꯅꯦ. ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯩꯒꯤ ꯁꯟꯁꯦ? ꯁꯟ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯣꯟꯕꯤꯔꯣ. ꯑꯩ ꯂꯩꯖꯔꯒꯦ. ꯑꯊꯨꯕꯗ ꯁꯟ ꯑꯁꯤ ꯑꯩ ꯄꯥꯝꯃꯦ. ꯑꯣ, ꯑꯁꯦꯡꯕꯔꯣ? ꯑꯩꯅ ꯁꯟ ꯑꯁꯤ ꯃꯊꯪꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯣꯟꯒꯦꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯨꯅꯥꯜꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯁꯟ ꯑꯁꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯟꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕꯖꯥꯠꯂ ꯍꯥꯏꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ. ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩ ꯁꯟ ꯑꯁꯤ ꯂꯨꯄꯥ 50,000 ꯄꯤꯔꯒꯦ. ꯁꯟ ꯑꯁꯤ ꯑꯩ ꯂꯧꯍꯧꯔꯒꯦ. ꯃꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯒꯦ? ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯨꯅꯥꯜꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯥꯅ ꯁꯟ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯃꯨꯅꯥꯜꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ.
ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯨꯅꯥꯜ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯂꯥꯛꯀꯅꯤ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯥꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯅꯥꯟ, ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯂꯩꯒꯦ? ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯏꯗ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯒꯤ ꯁꯟꯗꯣ ꯅꯨꯄꯥ ꯑꯃꯅ ꯂꯨꯄꯥ 50,000ꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯝ ꯍꯔꯥꯎꯏ ꯑꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯝ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯂꯩꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯑꯃꯗꯤ ꯑꯩꯒꯤ ꯁꯟꯒꯤ ꯐꯥꯔꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯒꯦ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯅꯥꯜ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯕꯣꯍꯜ ꯑꯃꯗꯤ ꯁꯅꯥꯍꯜꯗꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯟ ꯑꯗꯨꯕꯨ ꯂꯩꯍꯧꯕ ꯅꯨꯄꯥ ꯑꯗꯨ ꯁꯟ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯁꯟ ꯑꯗꯨꯗ ꯁꯦꯡꯒꯥꯎ ꯃꯆꯥ ꯑꯃ ꯍꯥꯞꯄ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯅꯥꯜꯗꯤ ꯐꯥꯔꯝ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯟꯒꯤ ꯐꯥꯔꯝ ꯑꯃꯁꯨ ꯂꯩꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯄꯩꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯔꯝꯃꯤ꯫